आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी अहनबद मरोइबा पाउ उपराष्ट्रपति एम वेंकैया नायडूना हयेंग इम्फाल दा लाकदौरिबा असिगी येंगलगा ngaksenbagi akanba cheksil thawrang lokhatle athon abonmai mihat kamari leinana haukiba hing nongyaidagi kaukiba total shutdown miyamgi mahusagi punsida akaiba thokle angang singda covid vaccine kapagi khongjangda kendra sarkarna atopa leina leiba angang singda mapunguba miding thamgani amasung chemicals amasung fertilizers mantri mansuk mandaviana ngansi virtual oina iconic week hawdoglagani सरकार की फैसिलिटी सिंगदा सही तरह निपांगी मथक के मियोई सिंगदा कोविड-19 की वैक्सीन लेमना कापगी कैंपेन लेबाक सिनबे थुंगबदा चथरिबना नहा ओइरिबा सिंगना वैक्सीन असि कापथोकनबा अमदि अतै मियोई सिंग वैक्सीन कापदसु मतेंग पांगबिनबा हाइजरी कोविड की अकीबे लेरिबना मियामना सेक्शन वाटपगी थवोंग सिंग तोकपिदुना यारिबा मखै युमदिगी सथोक्तना लेबियु तंगाई फदना चथोकलबदी फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदि खुदसा टोइना हमदोक्तुना तरुतनाना थंबियु कोविड का मरी लेनब ई पाउसिंग अमदि मतेंगिदमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241166 अमसुंग 180034538118 नि हौजिक मपुंगबा पाउ उपराष्ट्रपति एम वेंकैया नायडूना हयेंग इम्फाल लाकदौरिबा असिगी येंगलगा ngaksenbagi akanba cheksil thawrang lokhatle इम्फाल वेस्ट डिस्ट्रिक्ट पुलिस ना ngasi ayuk जिला असिगी तोंगान तोंगान मफम मंगा क्वाकैथेल लाइस्रम लेकाई हैनौखोंगनेम्बी लमदोंग इरोइसेम्बा मसुंग लांगजिंग एरियादा पाक्सना थिबोमगी थबक चथखी जिला असिगी एसपी की मखाद इम्फाल वेस्ट कमांडोना क्वाकैथेल एरियादा युमचा मुकुंथ्रादा थिबोमगी थबक चथखी अमसुंग जमीनदा लेबा मियोइ निपान यावना मी चामा मरफु मंगारोम वेरिफिकेशन तौखी इरोइसेम्बा मसुंग लांगजिंग एरियादा युम यांखैरोमदा थिबोमगी थबक चथखी अमसुंग जमीनदा लेबा निपान यावना मी चामा यांखैरोम वेरिफिकेशन तौखी अदुमोइनमक आफा अपुंदी लेते डिस्ट्रिक्ट पुलिस ना पेट्रोलिंग कंसिनबा तुरेल मपाना चिंगबदसु सैनिटाइजेशन की थबक चथरी श्री वेंकैया नायडू ना हयेंग इम्फाल थुंगलबगा तागेल पाता लेबा इंस्टीट्यूट ऑफ बायो रिसोर्सेस एंड सस्टेनेबल डेवलपमेंट IBSD की कॉम्प्लेक्स दा फाइटो फार्मास्यूटिकल लेबोरेटरी अमा संगागनी मदुगी तुंगदा बायो इकोनॉमिक फ्रॉम बायो रिसोर्सेस ऑफ नॉर्थ ईस्टर्न रीजन ऑफ इंडिया हाइबा सेमिनार अमदसु वांगांगनी थौरमसिंग अदुदा मणिपुर की राज्यपाल ला गणेशन अमसुंग मुख्यमंत्री नोंगथोम बीरेन सिंहसु सरुक यागनी उपराष्ट्रपति की नोमगी खोंगचत ngasi मेघालय की कोनुंग सिलोंग दा थुंगलगनी मफम अदुदा महांगना स्टेट कन्वेंशन सेंटर दा पांगथोकप थौरम अमदा सिलोंग अमसुंग दाउकी की मरकता नेशनल हाईवे निफु की फिबम फगननबा प्रोजेक्ट अमा जत्रा हुनगनी लुपा कोटी लिसिंग अमा चनी यांखै माथोइ चंगदबा लंबी की प्रोजेक्ट असि जापानीज इंटरनेशनल कोऑपरेशन एजेंसी ना सेल थादबनी सिलोंगदगी दाउकी योबा लंबी असिना मेघालय का बांग्लादेश का समनहली तुंगदा उपराष्ट्रपति ना अवांग नोंपोक लमदम चाखत हनबदा होंगलकलिबा नॉर्थ ईस्टर्न काउंसिल की थौदांग हाइबा वर्कशॉप अमदा वांगांगनी NEC सेक्रेटरी पांगथोकदबा थौरम अदुदा अवांग नोंपोक राज्य सिंह की मिहुत सिंह अमसुंग अतै एकाडेमिया सिंह सरुक यागनी श्री नायडू ना मेघालय की आर्ट्स कल्चर स्पोर्ट्स अमसुंग एकाडेमिक की लमदा थोइदोक हेंदोंगना माय पाकलबा मिहुत सिंगसु वारी सानरबा याय अथोन अबोनमई मिहात कमरी लेनना सेमखिबा JSC ना हौखिबा अहिंग नोंयाइदगी मणिपुर पुमदा कौखिबा टोटल शटडाउन मियामगी बहुसागी पुंसीदा अकाइबा थोकले इम्फाल दा ख्वाइरबन कैथेल अमसुंग अकोइबदा लेबा कैथेल सिंगदा मनामसिंग अमदि अतै पोलम सिंग योनबा पोटफम सिंग फमनद्रे फार्मेसी नतना अतै दुकान सिंगसु हांगनद्रे लंबी दा गाड़ी इचेन चेनद्रे अतै जिला सिंग अमसुंग सिंगी जिला सिंगदसु बनसिना बहुसागी पुंसीदा अकाइबा थोकले इम्फाल जिरिबाम लंबीदा मखल अमतगी गाड़ी चेंद्रे मरगसिदा अथोन अबोमई मिहात की मतंगदा अचुंब वायल फंगलु हाइबा दाबी तक्सिदुना मणिपुर प्रदेश कांग्रेस कमिटी ना ngasi ओइना ऑफिस हांगद्रे अमसुंग मीटिंग ना चिंबा अमता पांगथोकलोय हाइरी मणिपुर दंगारांग मिदांग वैरम फाउबा कोविड वैक्सीन डोज 1,38,13,9,958 कापखरे
Masigi manungda anba dos lak 12,15,994 amasung anisuba dos lak 4,43,93 yauri. Amaromda Rajasida COVID laichatigi naba phabagi changchada 43.5 leiri. Haukiba pung kun marida mi sama 18 naba phaduna discharge tauki. Masi tharaga hauzik phawada naba fakiba apunba masing lakama lising 13,9 sure. Hariba matam asida nauna mi chama 34 positive oiraki. Apunba positive case na lakama lising 19,9 sure. Hauzik nomagi positive oibagi changchada 3.3 leiri. Ngarang miyoy ani laikidabadagi laichat asidagi sikiba apunba masing lising 1,9 sure. Hauzik active case lising 2,9 leiri. Tabiriba pawasi Akaswani Imphal dagini. Leibag asida angang singda COVID-19 vaccine kapagi khongjangda Kendra Sarkarna atopa laina leiba angang singda mapungoiba mideng thamgani. National Immunization Technical Advisory Group ki chairperson Dr. N.K. Arora na hai masamabu phaba angang singsu adumak hidak kapkani. Akaswani ga wari shanabada Sri Arora na hai sayulamagi manungda Sarkarna masigi sanakanglon phunglagani. Sahi 12-19 phawgi manungda leiba angang singda vaccine kapnaba sarkar gi thaurangi matangda Sri Arora na hai makoina leina asta narakpa yabagi kudongtiba hena leiba amasung hospital da thamdaba yadaba angang sing maksak khangdoknaba honari. Drugs Controller General of India DCGI na haukiba August thada Zydus Cadila-gi DNA vaccine ahalamasung sahi 12 amasung mathakta leiba angang singda athu akai gi oina sizinanaba ayaba pikibani. Bharata hauzik phawbada COVID-19 vaccine dose koti marfutara lak yankai matu hena kapkre leibak sin betung chathariba vaccine kapthokpagi khongjang asida haukiba pungkun marida vaccine dose lak 63,000 hena kapki maragasida leibak asida haukiba pungkun marida COVID-19 gi anoba case 19 lom thengaki anaba 13 romna naba fakhi haiba matam asida mi chani nifu mari laizat asida siki. Kendra gi Haksal Mantraloy na hai leibag asida hauzik COVID tagi naba fagalakpagi changchada 43.9 leire. Hauzik phawbada mi koti 3,00,000 hena naba fakhre. Haukiba numit chama 38 asida khwaidagi nemba oina hauzik active case lakani 60 khare hena leiri. Chemicals amasung Fertilizers Mantri Mansukh Mandaviana ngasi virtual oina iconic week haudoklagani. Sayul palanasigi manungda leiba Leibak sin betungda makhal makhagi thorom kaya singani. Department of Pharmaceutical na ngasidagi tha asigi tara fawba Story of Pharma at 75 Future Opportunities haiba theme da iconic week pangthokpani. Azadi ka Amrit Mahotsav ki makhada Pradhan Mantri Bharatiya Jan Aushidhi Pariyojana tha asigi tara da leibak sin betungda leiriba Pradhan Mantri Bharatiya Jan Aushidhi Kendra Chapter Yankai da lemna layingbagi camp sing singani amasung First aid kit sing lemni yenthokani masina Jan Aushidhi charcha sinduna Pradhan Mantri Bharatiya Jan Aushidhi Kendra mapu sing amasung distributor singna generic drug ki matangda miyambu bhab tahanaba doctor amasung health worker singa wari sanagani. All India Radio News na masigi spotlight program da akhanaba series Seva or Samarpan 20 साल सुशासन के संदोकली series asiki ngasigi theme di Yuva Shakti Sports to Startup haibasini masida leibak semba amasung sagwananaba Pradhan Mantri na sporting talent amasung skill leiba naharolbu mateng pangnaba hotnaribasing adu utkani akhanaba thauramasi ngasidi midang pung 8 minute 35 dagi FM Gold channel amasung frequency singda taba fangani. Pradhan Mantri Narendra Modi Urban Conclave yaurunaba hayeng Lucknow da chatkadauri thauramasi rajyagi Urban Development Department sinbani Pradhan Mantri na tongan ba Urban Development Scheme kayasu hogdokani Lucknow gi Indira Gandhi Pratishthan da pangthokadaba thauramasi Azadi ga Amrit Mahotsav ka marilenyana sinbani Urban Conclave asi numitumi chathagani thauramadu Pradhan Mantri Awas Yojana gi kanaba phanglaba milising 65 romda yumgi so sinagani. Loshilakpada COVID-19 dagi ngakthoknaba face mask uppa futaruk lapnana leiba khutsa amadi maimi tarutana na thamba haiba achamba thawung ahumasi ngangna chatpinaba amukhana ningsingjari aroibada maroiba pau amuk Uparashtrapati M. Venkaiah Naidu na hayeng Imphal la lakadawriba asigi yenglaga ngaksenbagi akanba sexual thawrang lokhatle Athon abonmai mihat kamari lenana haukiba ahing nongyaidagi kaukiba total shutdown miyamgi mahusagi punsida akaiba thokle Angang singda COVID vaccine kapagi khongjangda Kendra Sarkarna atopa laina leiba angang singda mapungaba mideng thamgani amasung
Chemicals amasung Fertilizers Mantri Mansukh Mandaviana ngasi virtual oina iconic week haudoklagani. Paulo Izere.